Akasvani Imphal, Chitrabhanu Chitrabhanu na pau pazari ahanbada maruoiba pau. Manipuri Santi Raksa gi fivam da akaiba PBA ba moong da video amadi photo na chingbasing social media gi platform sing da thadorok pa miyoising gi matakta Raja Sarkar na akan mamiyang changlagani. Pradhan Mantri Narendra Modi na ngasi Uttarakhand da lupa koti lising mari chani rongi tongan bacha ko tarangi project kharagi na jatra hungani kharagi na sangagani amashung ICC Cricket World Cup da varan na Afghanistan bu wicket ni panda toy kre. Manipuri Santi Raksa gi fivam da akaiba PBA ba moong da video amadi photo na chingbasing social media gi platform sing da thadokpa miyoising matakta Raja Sarkar na akan mamiyang changlagani. Home Viva ki Commissioner T Ranjit thokpa cherol amada hai kanaguma miyoising na asigumba thawong sing chatharamba thoklabadi ain gi oiba thabak sing lakhot kani loinana technology lana sinnabagi damakta information technology Act and rules amasung tonga ba Indian Penal Code ki makhada phangpham thokpa cherak sing phangan gani hairi Miyamna asigumba thong sing asidigi 6 na lenaba amadi kanaguma sing na hingsa thokpa yaba video amadi photo na chingba sing social media da thengarapadi SP da pau pibi na basu cherol aduna makhatari Sarkar gi War on Drugs 2.0 gi manung chanangarang na police station gi kangbu amana miyoi ahum heroin powder gram changa marfuma to kona na fare police ki pauna hai ngarang Imphal is kinapet pali de labor forest office manakta check to da miyoi ahum adu phabangam khibani hairi drugs sing adu Cheng Bora Khau ani de yom laga purakpani hairi makhoidegi bolero ama mobile phone ahum amadi ate che changkaya su fagatle hairi makhoigi mathakta makha tana tijinna ba case lakhot krai All Kokta Youth Voluntary Organization ki anoba office ama kwata kaithel dangarang hangdokre amadi look asigi nongna thopugadaba singkhan krai thormadu da sarya ki ba All Manipur United Clubs Organization amuka ki president Federation Nandu Luwang na hai Manipur gi hojik oriba irang asida kwata asiyam na maru eba mapam amani Kwakta amadi ate mafam singi pangal isil nausina Manipur gi apun bagi saktam kaiba yaro haina sangsilakli ba khongjang asida mating kaya pangli mangna hai hauki ba chehi kaya digi hona Manipur gi apun bagi saktam gi damakta sangsilakhi ba ihau kaya da pangal isil nausina thawai thaba phawa yauna saru yaraki ba oibana hojik kuki jo militant singna Manipur thugai na bo honari ba asiki mayokta miyamna changsili ba khongjang sing asida su mapung phana saru yarakani haina thajaba thamli Imphal West amasung Imphal Zilla sing ngasi ayuk pung mga dagi numidang pung 3 fawa curfew komthokli kaksing Zilla dana ayuk pung mga dagi numidang waram pung 3 fawa curfew komthokli Bisnupur Zilla dana ngasi ayuk pung mga dagi numidang waram pung mga fawa curfew komthokli Thawbal Zilla dana ngasi ayuk pung mga dagi numidang pung 5 fawa curfew komthokli Tabiriba pawasi Akasvani Imphal dagi ni Pradhan Mantri Narendra Modi ngasi Uttarakhand da lupa koti lising mari chani rongi tongan bacha ko tharangi project kharagi na jatra hungani kharagi na sangagani project sing adugi manung da lambi thong power irrigation thangnana ba aphabi ising horticulture education haksel amasung disaster managing basing yauri ekhogi pawmin hai pitogara amasung almora jila sing da ngasi pangtokadaba tongan ba tharung kaya da su Pradhan Mantri saru yagani Pradhan Mantri na almora da leiba Jageshwar Mandi da chatuna lai khurangani mahang mafam da lanmi ITBP amasung BRO gi miyosing kasu unadana warishana gani Pradhan Mantri Narendra Modi na ngasi New Delhi leiba Kausal Deksan Samra ki mahirusing da wangangani thormad da Pradhan Mantri Kausal Kendra Industrial Training Institute Skill India International Center amasung Jan Siksan Sanstal gi mahirusing gi saruk yagani thormad da tongan ba skill amadi program kya da mai paklaba training loira ba mahirusing da su ikai khumna bu utkani Rashtrapati Draupadi Murmu ngasi Jammu Kashmir gi Riyasi Zilla gi Vaishnav Devi Bhavan da project ani sangagani mahangna senglaba laifam Vaishnav Devi da su lai khrum gani Rajasthan Vidhan Sabha Mikhal mathangta gi kun manga da oina pangtholakani masi hanadi mathangta gi kulhundoi da pangtokani haina leplambani raja tu da mathangta gi kulhundoi asi luhongba amadi atei tharong kya leiba maramna election commission na vote thadabagi matam asi nauna lepani tungan ba rashti dol amadi social organization kaya na Mikhal asibu yekto pinana ba representation kaya tharakpadi Mikhal asi nauna matam leplapani adumoina ma Mikhal gi notification thokpa media chalok thokpa gi matam amadi vote masing thibagi numising di ahongba leite vote masing Madhya Pradesh Chhattisgarh Telangana amasung Mizoram loina December 3 da thigani Sikkim gi chawda awaba nangraba miyoi sing kanbegi thabak chathari hauji phawa da miyoi lising ani changa hena kanba ngamkhre amasung lising ahum changa na safagadaba mafam sing da thangdokpa ngamkhre thawdo adu da sikiba migi masing 53 sukre
ICC Cricket World Cup ki ngarang New Delhi ge Arun Jaitley Stadium da sanakiba match ta Varana Afghanistan bu wicket ni panda thoikre thoine bi damar run chani humudra humda logo darkar obeda Varana panam adu over kuntra manga da phangwa ngamki match atu da Vara ki spinner Rohit Sharma na ma gi haitwe sing tobu sing adu utki ngasi phongba pauche sing ge maru eba pau gi dama Waikhom Chitradhani lere Chitradhani Thagachari Chitrabhanu Kukilal Holup Marigi Mathakta Tiganaba NIA the Kangan Kibagi Pau, Petrol Pump Sing Tingbagi Wafam Amadi, Youth of Manipur Gitaumi Amagi Kontong the Bomb Tamjilambagi Wafam Sing, Maru Eba Pau in a Fongnari. Shanghai Express Manipuri Edition da NIA na Kuki National Army, Jomi Revolutionary Army, Kuki National Front, Amasung, United Kuki Liberation Army gi Mathakta Tizili Haina Chawna Banner Headline Tauri. Pauche Asida Assam Rifles na Lupa Koti Kun Henbagi Drug Sing Kudeng Thabi dagi Fagat Pangongkre Haina Pau Masu Fongli. Sana Laibak Pauche da Lenga ka wari sana bada yana kidre Thau Pam Sing Hayeng Thonglon gani Haibagi Makada Malomgi Oil Depot tagi Thau Chingthok Palep ki Gadauri Haina Anishuba Headline Tauri. Pauche Asigi Anchor Kalam da Manipur Tampaki Mafam Ayambada Oksi Bagi Wakat Lakle Haiba Headline Piduna Manipur da Matung da Ok Loibina Bamioy Lerakani Thazadre Haina Manipur Progressive Piggery Farming Association ki Joint Secretary Bidya Sagar na Fongdo ki Wafam Box Item Oina Habli. Ichel Express Pauche gi Ahan Headline da Manipur gi Iranga Mari Lainana Kukilal Holup Mari gi Mathakta Tigatnaba NIA da Khanghan Kre Haiba Headline gi Makada Kukilal Holup Sing Asina Manipur gi Kuki Furup ki Manung Chanba Naharol Kaya Training Piba Loinana Khulai Paihalaga Chingkhong Chingya da Tariba Mioy Sing da Attack Tawhali Haiba Wafam Amasu Fongli. Pau asigi Manung Channa Joint Students Body dagi Mar Students Association Tokre Haiba Pau Amasu Fongli. Pokna Fam Pauche da Manipur gi Popi Thariba Mafam Sing Cha Pambi Thaduna Mahut Sinaba Thorang Tawkre Haina Headline Tauri. Pauche asida Manipur High Court ki Acting Chief Justice Pu Kolkata High Court ta transfer taunaba recommendation tawkre haiba pau masu fongli. Manipur Mail Pauche da Relief Camp Sing da Skill Training Chathari Haina Headline Tawduna Ahan Balamai da Fongli. People's Chronicle Pauche da Mioy Bagi Heart Sing Chang Nai na check off taunanaba expert sing na Khanghali Haina Anchor Kalam da Fongli. Huyel and Pau Pauche da Youth of Manipur Ginaha Singi Yum da Bomb Yorakle Bomb Expert Yauda na Police na Pairaga Tolok Pada Ngakna Kre Haina Headline Tawduna Ahan Balamai da Fongli. Pauche Asida Sakhang da Basing na kidnap Tawkiba Mioy Ama Commando na Kan Kre Haiba Pau Masu Fongli. Imphal Free Press Pauche da Dengi Lai Chat Kamari Laina na Hospital Sing na Platelet ki awaba mayok nari haina ani shuba headline tauri Pauche asigi Anchor Kalam da Sirara Khong Morok Thariba Longmi Sing aying asagi khal kairakpa na maram oiraga chawna chaitheng phangli haina pau masu fongli. Shanghai Express English Edition da Thangjing dagi Thangting olambagi wathok loidringai da More da su khul kaya ming on bagi wathok amuk lakle haina chawna banner headline tauri. Ganfew Mail da Manipur da mobile internet thingbagi matam tha asigi tarataruk fawba sangdokre amadi rajya asida petrol fangdabagi awaba mayok na bahawre haiba pau sing fongli. Tamenglong Times da Israel gi ruling amadi opposition punsinduna amato oina lanthengna na ba sarkar semkre haina fongli. Hills Hornbill Express da District Health Society Senapati na World Heart Day pangthokre. Ministry of Home Affairs na Kuki Jomi Militant Group Singi Mathakta Thijinaba NIA da Khangan Kre amadi Jomi Council gi Steering Committee na Pradhan Mantri da Separate Administration gi dabi taksin duna memorandum ikre haiba pausing fongli. Naharol gi Thaudang Pauche da Mahairoi ani gi mihatta Kuki nupi ama fajana chenabagi khudam fangle haiba headline sigi makhada August 15 gi Peretta Kuki Sing na paikhiba nongmai adu toigan ni haina Security Advisor Kuldip Sing na fongdokiba wafam Ahan ba headline tauri Chitrabhanu. Thagachiri Chitradhani aroi pada maroi ba pau amukhana Manipur gi santi raksa gi fivam da akai ba pibi ya ba moong da video amadi photo na chingba sing social media gi platform sing da thadorok pa mioi sing gi matakta Rajya Sarkar akan mamiyang changlagani. Pradhan Mantri Narendra Modi na ngasi Uttarakhand da lupa koti lising mari chani rongi tongan ba chakot tarangi project kharagina jatra hungani kharagina sangagani amasung ICC Cricket World Cup da Varana Afghanistan bu wicket ni panda thoi khrei Pauli Zeri.